ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ 132 ꯁꯨꯕ ꯇꯥꯡꯀꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯈꯠꯆꯗꯨꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯁꯤ ꯊꯥꯡꯗꯅꯅꯕꯒꯤꯗꯃꯛ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯑꯐꯕꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯕꯤꯔꯒ ꯐꯠꯇꯕ ꯑꯗꯨꯅ ꯅꯥꯀꯟꯗ ꯊꯝꯕꯤꯅꯅꯕꯒꯤꯗꯃꯛ ꯁꯟꯗꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯅꯤ ꯑꯈꯪꯕ ꯑꯍꯩꯕꯁꯤꯡꯗ ꯇꯥꯛꯆꯕ ꯅꯠꯆꯗꯦ ꯁꯨꯞꯅꯇꯪꯒꯤ ꯇꯝꯖꯕꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯃꯁꯤꯗ ꯑꯐꯕꯁꯨ ꯂꯩ ꯐꯠꯇꯕꯁꯨ ꯂꯩ ꯀꯅꯥꯒꯨꯝꯕꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯍꯧꯈꯤ ꯀꯅꯥꯒꯨꯝꯕꯅ ꯏꯆꯨꯝ ꯆꯨꯝꯅ ꯂꯩꯖꯔꯕꯁꯨ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯌా ꯄꯤꯔꯤ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯊꯣꯛꯂꯛꯂꯕꯁꯨ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯏꯪ 2013 ꯃꯨꯝꯕꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯥ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯖꯣꯁꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯊꯦꯡꯕꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕꯅꯤ ꯑꯁꯨꯝꯅ ꯁ꯭ꯅꯦꯍꯥ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯍꯜꯂꯛꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯕ ꯔꯣꯍꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯁꯤꯗ ꯁ꯭ꯅꯦꯍꯥꯒꯤ ꯃꯃꯥ ꯖꯣꯁꯤꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯔꯣꯍꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯊꯦꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯇꯁꯦꯡꯅꯃꯛ ꯁ꯭ꯅꯦꯍꯥ ꯔꯣꯍꯦꯟꯒ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯇꯨꯅ ꯂꯩꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯃꯃꯥꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯅꯦꯍꯥꯒꯤ ꯃꯐꯝ ꯈꯪꯈꯤꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤꯔꯝꯃꯤ ꯁꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯣꯇꯣꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯉꯁꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯍꯜꯂꯛꯇ꯭ꯔꯦ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯅꯆꯥꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯅꯣꯏ ꯂꯣꯏ ꯍꯪꯉꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯪꯖꯔꯦ ꯀꯅꯥꯃꯠꯇꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯃꯍꯥꯛ ꯂꯥꯛꯇꯦ ꯍꯥꯏ ꯑꯗꯣ ꯃꯍꯥꯛꯁꯤ ꯀꯅꯥ ꯀꯅꯥꯒ ꯇꯤꯟꯅꯒꯦ ꯔꯣꯍꯦꯟ ꯀꯧꯕ ꯑꯃꯈꯛꯀꯗꯤ ꯇꯤꯟꯅꯕꯅꯦ ꯃꯍꯥꯛꯀ ꯆꯠꯂꯝꯒꯗ꯭ꯔꯅ ꯈꯜꯂꯦ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯂꯩꯍꯧꯗꯦ ꯑꯣ ꯔꯣꯍꯦꯟ ꯍꯥꯏꯔꯤꯕ ꯃꯤꯗꯨꯒꯤ ꯐꯣꯇꯣꯗꯤ ꯌꯥꯎꯕ꯭ꯔꯣ ꯑꯁꯝ ꯃꯥꯒꯤ ꯐꯣꯇꯣꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣꯗꯨ ꯄꯨꯔꯛꯀꯦ ꯑꯣ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯗ ꯅꯈꯣꯏꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯈꯤꯕ ꯂꯩꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯃꯈꯣꯏ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛꯇꯨꯗꯤ ꯃꯈꯣꯏ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯗꯨꯕꯨ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯔꯒ ꯃꯈꯣꯏꯅꯤ ꯂꯩꯔꯒ ꯀꯔꯤꯝꯇ ꯈꯪꯗꯦꯁꯨ ꯀꯔꯤꯒꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯇꯁꯦꯡꯅꯃꯛꯀꯤ ꯃꯈꯣꯏꯅꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯗ ꯋꯥꯐꯝꯗ ꯍꯧꯗꯣꯔꯛꯄ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯈꯣꯏ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯆꯦꯠꯅ ꯈꯪꯉꯤ ꯃꯈꯣꯏ ꯀꯥꯊꯣꯛ ꯀꯥꯔꯟ ꯇꯧꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯁꯦ ꯔꯣꯍꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯂꯨꯅ ꯇꯤꯟꯅꯩ ꯀꯥꯊꯣꯛ ꯀꯥꯔꯟ ꯇꯧꯗꯧ ꯃꯥꯟꯗꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯏꯟꯁꯄꯦꯛꯇꯔ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯟꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯔꯣꯍꯦꯟꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯄꯨꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯅ ꯄꯥꯏꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯃꯃꯥꯅ ꯆꯠꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈꯤ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯔꯣꯍꯦꯟꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯄꯨꯂꯤꯁꯅ ꯁ꯭ꯅꯦꯍꯥ ꯑꯃꯗꯤ ꯔꯣꯍꯦꯟ ꯃꯥꯡꯈꯤꯕ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯤꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯁ꯭ꯅꯦꯍꯥꯒꯤ ꯃꯃꯥ ꯖꯣꯁꯤ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯨꯝꯗ ꯊꯣꯛꯈꯤꯕꯗꯒꯤ ꯊꯥ ꯑꯃ ꯐꯥꯔ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯃꯅ ꯀꯔꯤꯗꯤ ꯑꯣꯏꯔꯨꯒꯅꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥ ꯑꯃꯗꯤ ꯔꯣꯍꯦꯟ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯁ꯭ꯅꯦꯍꯥ ꯔꯣꯍꯦꯟꯒ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ
ꯁ꯭ꯅꯦꯍꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯅꯦꯍꯥꯅ ꯌꯨꯝꯗ ꯊꯣꯡ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗ ꯊꯥ ꯑꯃ ꯊꯤꯕ ꯈꯪꯂꯨꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯃꯃꯥꯅ, "ꯑꯦ ꯁ꯭ꯅꯦꯍꯥ, ꯅꯪ ꯅꯍꯥꯟꯒꯩ ꯀꯥꯏ ꯆꯠꯂꯨꯒꯦ? ꯍꯥ? ꯅꯪ ꯅꯍꯥꯟꯒꯩ ꯀꯥꯏ ꯆꯠꯂꯨꯒꯦ? ꯁꯦ ꯈꯨꯝꯃꯣ, ꯏꯃꯥꯗ ꯈꯨꯝꯃꯣꯕ꯫ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯑꯩ ꯃꯅꯨꯡꯗ ꯍꯥꯟꯅ ꯑꯝꯇ ꯆꯪꯒꯦ꯫ ꯑꯟꯇꯤ, ꯑꯩꯁꯨ ꯌꯥꯎꯖꯔꯦ꯫ ꯉꯥꯏꯈꯣ, ꯅꯪꯗꯤ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯔꯒ ꯊꯥ ꯑꯃ ꯂꯣꯠꯂꯨꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯣꯏ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯅꯌꯨꯝꯗꯨꯗ ꯆꯠꯈ꯭ꯔꯣ꯫ ꯆꯠꯂꯣ, ꯅꯪꯗꯤ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯂꯣ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯆꯪꯉꯛꯀꯗꯣꯏꯅꯣ? ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯁ꯭ꯅꯦꯍꯥ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ꯫ ꯑꯁꯨꯝꯅ ꯃꯃꯥ ꯖꯣꯁꯤꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯔꯣꯍꯦꯟ ꯆꯪꯉꯛꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯃꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯅꯦꯍꯥ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒ ꯐꯝꯊꯗꯨꯅ ꯂꯩꯈꯤ꯫ ꯁ꯭ꯅꯦꯍꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯊꯥ ꯑꯃ ꯅꯋꯥ ꯅꯄꯥꯎ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯏꯃꯥ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯍꯥ? ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯏ? ꯊꯥ ꯑꯃ ꯑꯍꯤꯡ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯗꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯏꯀꯣꯝ ꯀꯣꯝꯅ ꯉꯁꯤ ꯌꯨꯝ ꯑꯁꯤꯗ ꯃꯊꯣꯡ ꯆꯥꯗꯕ ꯔꯣꯍꯦꯟꯁꯤꯒ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯩ ꯃꯔꯝ ꯀꯔꯤꯅꯣ? ꯅꯪ ꯅꯍꯥꯟꯒꯩ ꯀꯔꯥꯏ ꯂꯩꯔꯨꯒꯦ? ꯏꯃꯥꯗꯤꯅꯦ, ꯅꯪ ꯃꯥꯡꯈ꯭ꯔꯦꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯕ꯫ ꯏꯃꯥ, ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯦꯕ? ꯄ꯭ꯂꯤꯖ ꯏꯃꯥ, ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯕꯨ ꯐꯅ ꯎꯔꯔꯣꯏ ꯏꯃꯥ꯫ ꯃꯤꯅ ꯍꯪꯂꯕꯁꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ, ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯨꯝꯃꯁꯦ꯫ ꯅꯠꯇ꯭ꯔꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯉꯥꯡꯅꯗꯣꯔꯤꯁꯦ? ꯁ꯭ꯅꯦꯍꯥ, ꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯂꯣꯏꯔꯕꯅꯤ꯫ ꯊꯥ ꯑꯃ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯍꯥꯏꯕꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯤꯒꯤ ꯉꯥꯡꯅꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯏꯃꯥ, ꯅꯪꯅ ꯄꯨꯂꯤꯁꯇ ꯇꯧꯕ ꯀꯝꯄ꯭ꯂꯦꯟꯗꯣ, ꯔꯤꯄꯣꯔꯠꯇꯣ ꯑꯩꯈꯣꯏ ꯍꯟꯗꯣꯛꯂꯁꯤ꯫ ꯃꯇꯧ ꯀꯔꯝꯅ ꯍꯟꯗꯣꯛꯀꯗꯧꯔꯤꯕ? ꯍꯥ? ꯃꯇꯧ ꯀꯔꯝꯅ ꯍꯟꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯑꯩ ꯂꯩꯔꯝꯃꯦ, ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯦ꯫ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤꯅꯤ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯔꯤꯄꯣꯔꯠꯇꯣ ꯑꯩꯈꯣꯏ ꯑꯃꯠꯇ ꯍꯟꯗꯣꯛꯁꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯥꯏꯁꯤ ꯎꯠꯐꯝ ꯂꯩꯔꯔꯣꯏ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯆꯠꯂꯒꯅꯦ ꯔꯤꯄꯣꯔꯠꯇꯣ ꯂꯧꯊꯣꯛꯂꯁꯤ꯫ ꯑꯗꯣ ꯁꯦ, ꯏꯃꯥꯗ ꯍꯥꯏꯌꯨ, ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦꯕ? ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦꯕ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯣ꯫ ꯀꯔꯤꯅꯣꯕ ꯅꯪꯒꯤ ꯐꯤꯕꯝꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯋꯥꯔꯤꯗꯨ ꯅꯪ ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯌꯣꯕ꯫ ꯏꯃꯥ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯏꯁꯤꯅꯤ꯫ ꯑꯗꯣ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕꯗꯨ ꯀꯔꯤꯅꯣꯕ? ꯅꯪꯅ ꯊꯥ ꯑꯃ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣꯕ? ꯏꯃꯥ, ꯑꯩ ꯀꯌꯥꯔ ꯍꯥꯟꯅ ꯍꯥꯏꯈꯣꯒꯦ? ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯩ ꯂꯧꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯔꯣꯍꯦꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯃꯗꯨꯃꯁꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯔꯣꯍꯦꯟꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯑꯦ, ꯍꯥꯏꯔꯨꯔꯒ ꯃꯥꯒꯤ ꯔꯣꯍꯦꯟꯁꯦ ꯍꯦꯛꯇ ꯊꯥꯒꯠꯂꯛꯄ꯫ ꯅꯪꯒꯤ ꯔꯣꯍꯦꯟꯁꯤꯅ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯊꯥ ꯑꯃ ꯄꯨꯔꯒ ꯅꯪꯕు ꯂꯣꯠꯂꯨꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯃꯗꯨꯒꯤ ꯋꯥꯐꯝꯗ ꯇꯣꯛꯑꯁꯤ꯫ ꯂꯩꯀꯥꯏ ꯌꯨꯝꯊꯪꯅꯕꯅ ꯇꯥꯔꯒ ꯋꯥꯁꯦ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯆꯠꯁꯦꯕ ꯏꯃꯥ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯀꯝꯄ꯭ꯂꯦꯟꯗꯣ ꯑꯃꯨꯛꯇ ꯍꯟꯇꯣꯛꯎꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ, ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯖꯈꯤꯕꯗꯣ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯃꯥꯡꯉꯦ ꯍꯥꯏꯕꯗꯨꯒꯤꯔꯣ? ꯁꯤ ꯐꯝꯃꯤꯁꯤꯅ ꯀꯅꯥ? ꯏꯟꯁꯄꯦꯛꯇꯔ, ꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯥꯗꯣ꯫ ꯃꯍꯥꯛ ꯍꯜꯂꯛꯑꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥ ꯃꯥꯡꯈ꯭ꯔꯦꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯨ ꯂꯧꯊꯣꯛꯆꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯝꯄ꯭ꯂꯦꯟ ꯂꯧꯊꯣꯛꯀꯦꯕ? ꯁꯪꯀꯔ, ꯖꯤ ꯁꯥꯔ, ꯑꯗ ꯂꯩꯕ ꯀꯦꯁ ꯐꯥꯏꯜꯗꯨ ꯄꯨꯔꯛꯑꯣ꯫ ꯌꯦꯁ ꯁꯥꯔ, ꯁꯤ ꯂꯩꯖꯔꯦ ꯁꯥꯔ꯫ ꯁꯦ, ꯁꯤꯗ ꯂꯩꯔꯦ ꯅꯈꯣꯏꯒꯤ FIRꯒꯤ ꯀꯣꯄꯤꯗꯣ ꯁꯤ ꯂꯩꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯟꯁꯄꯦꯛꯇꯔ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯅꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯥꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ꯫ ꯏꯟꯁꯄꯦꯛꯇꯔ, ꯍꯧꯖꯤꯛ ꯀꯔꯤꯃꯨꯛ ꯂꯩꯔꯤꯒꯦ? ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯅꯣ ꯃꯦꯗꯝ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯃꯁꯦ ꯄꯨꯂꯤꯁꯀꯤ ꯀꯦꯁ ꯑꯃꯅꯤ꯫ ꯅꯈꯣꯏꯅ ꯀꯦꯁꯁꯦ ꯍꯜꯂꯒꯁꯨ ꯑꯩꯈꯣꯏꯅ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯪꯗꯕ ꯌꯥꯗꯦ꯫ ꯁ꯭ꯅꯦꯍꯥ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ,
ꯊꯥ ꯑꯃꯁꯦ ꯑꯗꯣꯝ ꯀꯔꯥꯏꯗ ꯂꯩꯔꯨꯒꯦ? ꯀꯔꯤꯒꯤꯅꯣ ꯁ꯭ꯅꯦꯍꯥ ꯈꯨꯝꯕꯤꯗ꯭ꯔꯤꯁꯤꯕꯣ? ꯊꯥ ꯑꯃꯁꯦ ꯑꯗꯣꯝ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯏꯟꯁꯄꯦꯛꯇꯔ, ꯌꯨꯝꯗ ꯂꯩꯅꯤꯡꯗꯗꯅ ꯊꯥ ꯑꯃ ꯑꯩ ꯂꯣꯠꯂꯨꯕꯅꯤ꯫ ꯁ꯭ꯅꯦꯍꯥ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯣꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯐꯝ ꯑꯃ ꯑꯗꯣꯝꯅ ꯂꯣꯠꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯦꯁ ꯔꯤꯇꯔꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯟꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯀꯅꯤ꯫ ꯑꯁꯦꯡꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ꯫ ꯊꯥ ꯑꯃꯁꯦ ꯑꯗꯣꯝ ꯀꯗꯥꯏ ꯂꯩꯔꯨꯒꯦ? ꯀꯔꯤꯒꯤꯅꯣ ꯁ꯭ꯅꯦꯍꯥ ꯈꯨꯝꯕꯤꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯉꯣꯟꯗꯅꯤ꯫ ꯏꯟꯁꯄꯦꯛꯇꯔ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤ꯫ ꯀꯔꯤ ꯊꯧꯗꯣꯛ? ꯏꯟꯁꯄꯦꯛꯇꯔ, ꯑꯩ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯄꯥꯝꯃꯤ꯫ ꯑꯩ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯁꯥ ꯑꯃ ꯂꯩ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯅꯤꯡꯕ ꯊꯨꯡꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗ ꯑꯩ ꯍꯤꯡꯖꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯒꯤ, ꯑꯩꯒꯤ ꯏꯄꯥꯒꯤ, ꯑꯩꯒꯤ ꯁꯥꯒꯩꯒꯤꯗꯃꯛ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯑꯩ ꯇꯧꯁꯨ ꯇꯧꯔꯛꯇꯦ, ꯇꯧꯕꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥ, ꯑꯗꯣꯝꯅ ꯍꯧꯖꯤꯛꯁꯨ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯗ꯭ꯔꯤ꯫ ꯑꯗꯣꯝꯗꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕ ꯄꯥꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯍꯟꯗꯛꯇ ꯈꯪꯉꯤ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯑꯁꯤ ꯑꯩꯒꯨꯝꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯀꯌꯥꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯎꯔꯝꯒꯅꯤ꯫ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯥꯗꯣꯛꯈꯤ꯫ ꯁ꯭ꯅꯦꯍꯥ, ꯋꯥꯐꯝꯗꯣ ꯀꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯗꯣꯝ ꯊꯥ ꯑꯃ ꯀꯔꯤ ꯇꯧꯔꯤ? ꯑꯗꯣꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯅꯪꯅ ꯀꯅꯥꯅꯣ? ꯏꯟꯁꯄꯦꯛꯇꯔ, ꯃꯍꯥꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯔꯣꯍꯦꯟ꯫ ꯑꯣ, ꯔꯣꯍꯦꯟ, ꯁꯤꯗ ꯐꯝꯃꯨ, ꯁꯤꯗ ꯂꯦꯡꯖꯜꯂꯨ꯫ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥ, ꯑꯗꯣꯝꯗꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕ ꯄꯥꯝꯃꯤ꯫ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯒꯦ ꯏꯟꯁꯄꯦꯛꯇꯔ꯫ ꯑꯩ ꯑꯃꯗꯤ ꯔꯣꯍꯦꯟ ꯂꯨꯅ ꯇꯤꯟꯅꯩ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯏꯕꯥꯅꯤ ꯇꯨꯡꯗꯁꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ, ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ꯫ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯕꯥꯅꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯗꯕ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯂꯣꯏꯅꯈꯤ, ꯂꯨꯅ ꯇꯤꯟꯅꯈꯤ꯫ ꯑꯋꯥꯠ ꯑꯄꯥ ꯑꯔꯩ ꯂꯩꯇ ꯄꯨꯝꯅꯃꯛ ꯇꯥꯟꯅꯈꯤ꯫ ꯅꯣꯡꯃ ꯏꯕꯥꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯏꯕꯥꯅꯤꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯃꯐꯝ 2-3 ꯁꯨꯏ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯍꯥꯡ ꯑꯃꯗ ꯀꯨꯝꯂꯕ ꯃꯇꯨꯡꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯇꯧꯕ, ꯃꯟꯗꯤꯔꯁꯨ ꯃꯥꯟꯕ, ꯌꯨꯝ ꯑꯃꯟꯕꯁꯨ ꯃꯥꯟꯕ, ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕ ꯌꯨꯝꯁꯨ ꯃꯥꯟꯕ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯔꯣꯍꯦꯟꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯔꯣꯍꯟ, ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯈꯤꯅꯤ꯫ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯁꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯀꯅꯨ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯑꯩꯗꯤ ꯇꯔꯥꯏꯅ ꯍꯦꯛꯇꯃꯛ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯅꯪꯁꯨ ꯈꯪꯉꯦꯗꯅ, ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯈ꯭ꯔꯕꯣ? ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯈꯤꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ ꯐꯅꯌꯥꯝ ꯁꯥꯡꯉꯤ꯫ ꯑꯗꯨ हाईवे गाड़ी अफंग वायरगा अखोई चनब तौसीदना नते मफम से अखोई अमुक्ता लाक्ट्रे अदुगा तो आदा लेरिसि गइनो ए असि नंग खंगद्रो असिदि अमन बच्चे के युम अमने मीसु मत लेनदब माले कनाना करिगेदमक सारमिबनो हाइबदि खंगते नत्रगा कनागुमना सारगा लोइसनब ngमदब सेम साजेंदब सुमाले अदु असि चंगगा येमुसिरा थेंगनिदा आइगी वाति गाड़ी मा तोंगगा अखोय तोपम मफम अमदा चसे नते रोहन असिगी मफम से हाइबेतंग चंगगा सुम येमुसि लाउन आइगी खोंजे केनो मथिले इ थोए ए स्नेहा कैदोरे तू सिदैदा यो चेई मा लेरमने सिदा खेतख्रिने अस नखोंदुदि इंगक्ता थोएदना आइना साइना चलसे हाइरे नंगने हेति यादे से कांगे त कांग अस यामना नारे रोहन इसु थोले कमाई तौनी नंगना हाइबा सिगी युम अमनबसे असि योक्सले तू असिदा नुंग अमा लेरे असिदा फमगा नखोंदो थांगलो अदुगा नखोंदो से रुमाना कई कई अमतिगे संजिसे
ꯑꯩꯗꯤ ꯆꯪꯉꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯁꯤꯗꯤ ꯈꯣꯡꯁꯤꯗꯤ ꯅꯦꯠꯊꯕ ꯌꯥꯗ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯣ ꯁꯤꯗ ꯆꯪꯒꯨꯝꯁꯦꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯌꯥꯔꯦꯁꯦ ꯁꯤ ꯔꯨꯃꯥꯜꯁꯤꯅ ꯌꯦꯠꯁꯜꯂꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯁꯤꯔꯥ ꯆꯠꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯈꯤ ꯑꯦ ꯀꯩꯅꯣ ꯅꯣꯏꯗꯤ ꯁꯤꯗ ꯀꯩꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯈꯣꯡꯁꯦ ꯌꯣꯠꯅ ꯊꯤꯟꯈꯤꯕ ꯑꯗꯨꯒꯤ ꯏ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏ ꯔꯨꯃꯥꯟꯅ ꯀꯤꯁꯜꯂꯝꯕꯅꯤ ꯑꯦ ꯃꯐꯝꯁꯦ ꯍꯥꯡꯉꯦ ꯃꯐꯝꯁꯦ ꯃꯤ ꯂꯩꯇꯦ ꯃꯤ ꯍꯥꯡꯉꯦ ꯁꯤ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯁꯤ ꯃꯐꯝꯁꯦ ꯀꯩꯒꯤ ꯅꯣꯏ ꯂꯥꯛꯏꯅꯣ ꯑꯦ ꯒꯧꯔꯞ ꯌꯦꯡꯉꯣ ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯉꯒ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯧꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯣꯏ ꯑꯅꯤ ꯇꯧꯔꯤꯁꯦ ꯑꯦ ꯄꯪꯀꯖ ꯃꯁꯤ ꯃꯣꯏ ꯑꯅꯤꯁꯤ ꯃꯊꯣꯡ ꯆꯥꯕ ꯑꯣꯏꯔꯝꯃꯣꯏ ꯑꯦ ꯒꯧꯔꯞ ꯃꯁꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯌꯨ ꯅꯈꯣꯏ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯤꯗ ꯅꯣꯏꯅ ꯍꯥꯏꯕꯤꯔꯤꯗꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯏ ꯃꯈꯣꯡ ꯁꯣꯏꯁꯤ ꯎꯗ꯭ꯔꯣ ꯃꯈꯣꯡꯁꯤ ꯏ ꯊꯣꯛꯏꯁꯤ ꯅꯣꯏ ꯎꯗ꯭ꯔꯕ ꯃꯈꯣꯡꯁꯤ ꯁꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯔꯨꯃꯥꯟꯅ ꯌꯦꯠꯁꯜꯂꯝꯕꯅꯤ ꯑꯦ ꯈꯣꯟꯖꯦꯜꯗꯨ ꯀꯟꯒꯅꯨꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯆꯪꯉꯒ ꯃꯤ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯗꯅ ꯐꯠꯇꯕ ꯅꯔꯝ ꯆꯠꯀꯦꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯤ ꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯅꯦꯍꯥꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯗꯨꯕꯣ ꯅꯈꯣꯏꯒꯤ ꯅꯆꯤꯟꯗꯨꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯔꯤꯗꯨꯕꯨ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯑꯩꯒꯤ ꯈꯣꯡꯁꯣꯏꯁꯤ ꯅꯣꯏ ꯎꯗ꯭ꯔꯣ ꯈꯣꯡꯁꯦ ꯁꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯐꯤ ꯌꯦꯠꯂꯝꯕꯅꯤ ꯍꯥꯏꯔꯤꯗꯅ ꯑꯦ ꯅꯨꯄꯤ ꯅꯨꯄꯥ ꯑꯁꯤꯒ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯠꯇꯕ ꯁꯥꯖꯠ ꯆꯠꯀꯦꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯦ ꯒꯧꯔꯞ ꯑꯩꯈꯣꯏ ꯃꯤꯁꯤꯡꯗꯨ ꯄꯥꯎ ꯄꯤꯈꯣ ꯍꯣꯏ ꯑꯩ ꯄꯤꯈꯤꯒꯦ ꯑꯩ ꯅꯈꯣꯏꯅꯤ ꯂꯦꯡꯕ ꯌꯥꯔꯣꯏ ꯃꯤ ꯂꯩꯇ꯭ꯔꯕ ꯂꯝꯍꯥꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯀꯦꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯦ ꯅꯨꯄꯤ ꯅꯪ ꯑꯣꯛꯇꯕ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯣꯛꯇꯕ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯦꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯅꯈꯣꯏꯒꯤꯁꯤ ꯍꯦꯛꯇ ꯌꯥꯔꯅꯦꯅ ꯍꯦꯛꯇ ꯍꯥꯏꯕꯩ ꯋꯥꯔꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯅꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯅꯦ ꯅꯪ ꯌꯥꯝꯅ ꯐꯥꯎꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯥ ꯔꯣꯍꯦꯟ ꯈꯨꯠ ꯊꯥꯅꯒꯅꯨ 스네하, 난 찌로. 나 로헨. 아이 찐 미안해. 스네하, 난 찌로. 난 문도 오모가 그만 있었더니. 에이, 그럼 눈빛이 파져. 눈빛이 파져. 아숨나. 미오의 아두나 로헨부 푸름. 아마디 gaurup hariba aduna nupi adugi makut phajila. Tanja aduda gaurupna kaukhiba mihoi ani ama mafam aduda yamna thuna lakiram. Asumna makhoi mari sukiram. Masigi matungna makhoi ani amana rohenbu leimaida namsinduna makhong makut phajila. Amadi amana rohenbu phuram. Amana snehagi makut pairam. Snehana mafam aduda lau khongduna kapam. Ekhoibu thadokpiyu ekhoibu phubiganu haiduna mahang hairam. Adubu minungsi haitraba mioi mari aduna karigumba mata takide. Mafam aduda mi leitabagi achengba tanja yengduna oktaba lamchat chatnanabagi mafam aduda lakpani haiduna makhoina maral siram. Masigi matungda mioi anina rohenbu phaduna thamki. Masigi matungda mioi mari dugi manungda mioi amana makhoigi mamanaba amaga bu kokhiram. Masigi matungda makhoigi mamanaba amasu lakhi. Asumna Pankaj, Sunil, Aizaz, Gaurav, Amadi, Amir. Makhoi manga suki. Makhoi manga asigi manungda mioi ahumna Rohen leimaida namsinduna thamki. Amadi makhoi mioi anina Snehabu makhut chingaga yum amagi ka ahangba manungda nupi adubu chingsinki. Matam aduda Sneha masa kanjanana nabagidama lau khongki. Adubu pangan solabi nupi amada mapangan kan manupa anina soro chingchinduna makhoi aningba apambagidama ka amada pusinkira. Matam aduda Mahaki punsi kanbiu, mahaki thawai kanbiu, mahaki haksang sokpiganu haiduna Snehana kaplauki. Mahaki masada mahakna yalakiba chuni amuba adu Pankaj kauba mihoi aduna chuni adu lokthok ka manungdagi mapanda langsilaki. Amadi amanba building amagi faklangda amuba chuni adu naptuna leki. Masigi matungda minungsi leitana mihoi ani aduna Snehagi ijat manghanki. Masi khakta sunatana Manungda changkiba mioi anido amuk thoroklaga leimaida tariba rohan amuk mioi aniduna amuk namsinduna thamki. Matam aduda mioi ahum aduna ka aduda changnaga Snehabu ijat mathang mangan kiram. Asumna inspector mafam aduda ibanina chatpadagi aigi khongdu sokpadagi mafam aduda phi yetnanabagi changki. Aduga hairiba thongdoksingsi mafam aduda thoki. Nungsi haitraba mioi manga aduna
ꯑꯩꯕꯨ ꯅꯝꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯣꯍꯦꯟ ꯑꯩꯒꯤꯗꯃꯛ ꯆꯩ ꯆꯥꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯃꯉꯥ ꯑꯗꯨꯅ ꯏꯕꯥꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯑꯃꯨꯛ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯛꯈꯤ, ꯁꯩꯍꯦꯟꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏꯗꯤ ꯈꯥꯛꯄꯤꯔꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯃꯗꯤ ꯈꯪ, ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯆꯠꯊꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯁꯤ ꯀꯩꯅꯣ? ꯃꯣꯕꯥꯏꯜ꯫ ꯉꯁꯥꯏꯗꯒꯤ ꯆꯠꯊꯔꯤꯕ ꯊꯕꯛꯇꯣ ꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯂꯣꯏꯅ ꯔꯦꯀꯣꯔꯗꯤꯡ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯗꯒꯤ ꯅꯪꯅ ꯆꯠꯂꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ, ꯅꯠꯇ꯭ꯔꯒ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯑꯅꯤ ꯁꯨꯅ ꯅꯪꯅ ꯈꯪꯍꯟꯕ ꯇꯥꯔꯕ? ꯍꯩ ꯅꯨꯄꯥ, ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯁꯦ꯫ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯟꯇꯔꯅꯦꯠꯇ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯣꯏꯅ ꯆꯥꯏꯊꯣꯛꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯅꯪꯒꯤ ꯏꯖꯠ ꯀꯔꯤ ꯑꯣꯏꯅꯤ? ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯀꯔꯤꯅꯤ ꯍꯥꯏꯒꯅꯤ? ꯑꯣꯛꯇꯕꯤ, ꯅꯨꯄꯥ ꯍꯣꯡꯗꯨꯅ ꯅꯨꯄꯥ ꯃꯈꯜ ꯀꯌꯥꯒ ꯅꯁꯥꯒꯤ ꯏꯖꯠ ꯌꯣꯟꯕ ꯅꯨꯄꯤ, ꯑꯁꯨꯝꯅ ꯈꯟꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯁꯤꯃꯗꯤ ꯈꯪ, ꯅꯊ꯭ꯋꯥꯏꯗꯣ ꯈꯥꯛꯄꯤꯔꯕꯅꯤ꯫ ꯍꯦ ꯅꯨꯄꯥ, ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯏꯟꯒꯗꯕꯅꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯅꯌꯨꯝꯗ ꯆꯪꯉꯒ, ꯅꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯉꯒ, ꯍꯧꯖꯤꯛꯇꯤ ꯈꯪꯉꯦꯗꯅ ꯅꯈꯣꯏꯅꯤꯒꯤ ꯑꯦꯗ꯭ꯔꯦꯁ, ꯅꯈꯣꯏꯅꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯉꯒ ꯅꯉꯛꯁꯝꯗ ꯊꯥꯡꯅ ꯊꯤꯜꯂꯒ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ, ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯈꯣꯏ ꯃꯉꯥꯅ ꯔꯣꯍꯦꯟ ꯑꯃꯗꯤ ꯏꯕꯥꯅꯤꯕꯨ ꯌꯥꯝꯅ ꯀꯤꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯨꯝꯗ ꯈꯪꯅꯔꯅꯤ꯫ ꯌꯨꯝꯗ ꯅꯠꯇꯅ ꯂꯩꯀꯥꯏ, ꯄ꯭ꯔꯦꯁ, ꯃꯦꯗꯤꯌꯥ ꯄꯨꯝꯅꯃꯛꯇ ꯈꯪꯅꯔꯛꯂꯅꯤ꯫ ꯃꯗꯨ ꯈꯪꯅꯔꯛꯂꯕꯗꯤ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏ ꯃꯉꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯡꯅꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯔꯣꯍꯦꯟꯒ ꯑꯩꯒ ꯇꯥꯟꯅꯔꯒ ꯃꯤꯅ ꯈꯪꯅꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯏꯕꯥꯅꯤ ꯊꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯁꯣꯛꯐꯝ ꯅꯣꯝꯐꯝ ꯂꯩꯇꯦ꯫ ꯃꯇꯧ ꯀꯔꯝꯅ ꯊꯥ ꯀꯌꯥ ꯂꯣꯠꯀꯅꯤ? ꯏꯕꯥꯅꯤꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯕ ꯄꯩꯁꯥ ꯈꯔꯅ ꯊꯥ ꯑꯃꯈꯛ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯂꯝꯂꯅꯤ ꯈꯟꯗꯨꯅ ꯏꯕꯥꯅꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯁ꯭ꯅꯦꯍꯥꯒꯤ ꯋꯥꯐꯝꯁꯤ ꯔꯣꯍꯦꯟ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ? ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯁꯤꯗ ꯀꯔꯤ ꯆꯤꯊꯕ ꯂꯩ? ꯏꯟꯁꯄꯦꯛꯇꯔ, ꯀꯔꯤꯃꯠꯇ ꯆꯤꯊꯕ ꯂꯩꯇ꯭ꯔꯦ꯫ ꯁ꯭ꯅꯦꯍꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯥꯒꯤ ꯏꯃꯥꯅ ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯂꯧꯕꯤꯔꯦ ꯏꯟꯁꯄꯦꯛꯇꯔ꯫ ꯑꯩꯅ ꯁ꯭ꯅꯦꯍꯥꯕꯨ ꯊꯦꯝꯗꯨꯅ ꯑꯩ ꯀꯩꯗꯧꯉꯩꯗ ꯄꯨꯈꯤꯗꯦ꯫ ꯊꯥ ꯑꯃ ꯂꯣꯠꯄꯗꯨ ꯁ꯭ꯅꯦꯍꯥꯅ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯌꯥꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯈꯣꯡꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯈꯣꯏ ꯃꯁꯛ ꯅꯤꯡꯁꯤꯡꯕ ꯉꯝꯒꯗ꯭ꯔꯣ? ꯏꯟꯁꯄꯦꯛꯇꯔ, ꯑꯩꯗꯤ ꯂꯩꯃꯥꯏꯗ ꯏꯟꯊꯨꯗꯨꯅ ꯃꯈꯣꯏꯅ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯆꯪꯗꯨꯅ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯈꯤ꯫ ꯑꯩꯒꯤ ꯃꯥꯏ ꯃꯤꯠ ꯅꯤꯡꯊꯤꯖꯅ ꯄꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯁ꯭ꯅꯦꯍꯥꯅꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯛ ꯈꯪꯂꯝꯒꯅꯤ꯫ ꯁ꯭ꯅꯦꯍꯥ, ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯀꯧꯔꯒ ꯌꯦꯡꯍꯟꯒꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯣ? ꯏꯟꯁꯄꯦꯛꯇꯔ, ꯃꯤꯑꯣꯏ ꯃꯉꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯅ ꯃꯤꯠ ꯑꯁꯤ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛꯇꯣ ꯏꯃꯥꯡꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅꯅꯤ꯫ ꯏꯟꯁꯄꯦꯛꯇꯔ, ꯃꯈꯣꯏ ꯑꯅꯤꯃꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏ꯫ ꯑꯣ ꯁꯪꯀꯔ, ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯀꯧ, ꯑꯗꯨꯒ ꯁ꯭ꯅꯦꯍꯥꯗ ꯍꯥꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁ ꯀꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯁ꯭ꯅꯦꯍꯥꯅ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝ ꯌꯦꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯦꯆ ꯑꯥꯔꯇꯤꯁꯅ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯁꯛꯐꯝ ꯃꯥꯟꯅꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯛꯐꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯀ꯭ꯔꯥꯏꯝ ꯇꯣꯏꯅ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯈꯤ꯫ ꯃꯗꯨꯗꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯄꯨꯂꯤꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯐꯣꯔꯃꯔ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯁ꯭ꯅꯦꯍꯥꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯅꯦꯍꯥꯅ ꯊꯥ ꯑꯃ ꯌꯨꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯕ, ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥ ꯑꯃ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ,
ꯊꯥ ꯑꯃ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯡꯗ ꯃꯥꯡꯍꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯅꯦꯍꯥꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯤꯜꯂꯤꯕ ꯖꯥꯠꯂꯥ? ꯁꯔ, ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯁꯤ ꯊꯥ ꯑꯃ ꯁꯨꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕꯗꯁꯨ ꯔꯤꯄꯣꯔꯠ ꯆꯨꯝꯅ ꯐꯪꯒꯗꯕ ꯃꯥꯟꯗꯦ ꯁꯔ꯫ ꯑꯗꯨꯅꯤ ꯈꯜꯂꯤꯁꯦ ꯌꯥꯗꯕ꯫ ꯔꯦꯞ ꯑꯁꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯊꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯊꯥ ꯑꯃ ꯈꯦꯠꯅꯔꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯔꯦꯞ ꯇꯧꯈꯤ ꯅꯠꯇ꯭ꯔꯒ ꯇꯧꯈꯤꯗꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯁ꯭ꯅꯦꯍꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯁꯦꯡꯕ ꯋꯥꯐꯝꯂꯥ ꯅꯠꯇ꯭ꯔꯒ ꯑꯔꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯔꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯗꯨ ꯈꯪꯗꯣꯛꯅꯅꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯔꯣꯍꯦꯟꯁꯨ ꯍꯥꯏꯀꯣ, ꯁ꯭ꯅꯦꯍꯥꯁꯨ ꯍꯥꯏꯀꯣ, ꯃꯈꯣꯏ ꯄꯨꯔꯒ ꯂꯥꯛꯑꯣ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯈꯤ ꯍꯥꯏꯕ ꯖꯒꯥꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯊꯤꯕ ꯇꯥꯕꯅꯤ꯫ ꯐꯅꯤ ꯁꯔ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯁ꯭ꯅꯦꯍꯥ ꯑꯃꯗꯤ ꯔꯣꯍꯦꯟ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯁ꯭ꯅꯦꯍꯥ ꯃꯁꯥ ꯊꯛ ꯅꯤꯛꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨ ꯁ꯭ꯅꯦꯍꯥꯒꯤ ꯏꯖꯠ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯤꯑꯣꯏ ꯃꯉꯥꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯂꯧꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯅ ꯈꯤꯡ ꯂꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯗꯒꯦ? ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗꯅ ꯊꯛ ꯅꯤꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯁ꯭ꯅꯦꯍꯥ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯣ꯫ ꯀꯗꯥꯏꯋꯥꯏꯗꯅꯣ ꯅꯈꯣꯏꯅ ꯑꯍꯥꯟꯕꯗ ꯐꯝꯃꯒ ꯅꯈꯣꯡ ꯄꯨꯜꯂꯦ ꯍꯥꯏꯁꯦ? ꯑꯁꯤꯒꯤ ꯅꯨꯡꯁꯤꯗꯅꯤ꯫ ꯑꯣ, ꯔꯣꯍꯦꯟ? ꯌꯦꯁ ꯁꯔ꯫ ꯃꯥꯡꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯃꯥꯅꯦ ꯁꯥꯕ꯫ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯐꯝꯍꯜꯂꯒ ꯑꯩꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯔꯨꯃꯥꯟꯅ ꯌꯦꯠꯄꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯁꯤꯒꯤ ꯊꯣꯡꯁꯦ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯐꯨꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯕꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯒ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯀꯧꯈꯤ꯫ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯃꯒ ꯑꯃꯨꯛ ꯀꯧꯈꯤ꯫ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯤꯡ ꯅꯤꯡꯁꯤꯡꯕ꯭ꯔꯣ? ꯏꯟꯁꯄꯦꯛꯇꯔ, ꯁꯨꯅꯤꯜ ꯍꯥꯏꯕ ꯑꯃꯗꯤ ꯇꯥꯍꯧꯏ꯫ ꯑꯣ, ꯁꯨꯅꯤꯜ꯫ ꯑꯗꯨꯗꯒꯤ ꯀꯔꯤ? ꯑꯗꯨꯒ ꯁꯕ, ꯃꯐꯝ ꯑꯁꯤꯗꯒꯤ ꯁ꯭ꯅꯦꯍꯥꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯑꯗꯒꯤ ꯃꯈꯥ ꯊꯪꯕ ꯀꯥꯁꯦ ꯃꯁꯤꯒꯤ ꯀꯥꯁꯤꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯗꯤ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯄꯪꯐꯨꯗ ꯐꯨꯈꯤ꯫ ꯌꯥꯔꯦ, ꯃꯈꯥꯗꯤ ꯁ꯭ꯅꯦꯍꯥꯅ ꯇꯝꯕꯗꯒꯤ ꯑꯩꯈꯣꯏ ꯈꯪꯉꯤ꯫ ꯁꯪꯀꯔ, ꯐꯣꯔꯦꯟꯁꯤꯛꯀꯤ ꯇꯤꯝꯗꯨ ꯀꯧ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯁꯤꯗ ꯇꯥꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯈꯣꯝꯀꯠꯂꯒ ꯁꯦꯝꯄꯜꯁꯤꯡꯗꯣ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯥꯕ ꯎꯅꯥ ꯐꯥꯎꯕ ꯈꯨꯟꯒꯗꯕꯅꯤ꯫ ꯌꯦꯁ ꯁꯔ꯫ ꯀꯥꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤ꯫ ꯁ꯭ꯅꯦꯍꯥ, ꯁꯤꯒꯤ ꯀꯥꯁꯤꯔꯣ? ꯃꯥꯅꯦ ꯏꯟꯁꯄꯦꯛꯇꯔ꯫ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯈꯤꯕꯗꯨ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯑꯣ, ꯑꯁꯤꯗꯤ ꯀꯩꯅꯣ? ꯑꯁꯤꯗ ꯐꯤ ꯑꯃꯨꯕ ꯑꯃ ꯂꯩꯁꯤ ꯀꯩꯅꯣ? ꯁꯪꯀꯔ, ꯑꯁꯤ ꯐꯤꯁꯤ ꯄꯨꯔꯛꯑꯣ꯫ ꯅꯤꯡꯊꯤꯖꯅ ꯄꯥꯏꯌꯨ꯫ ꯅꯈꯨꯠꯇꯣ ꯒ꯭ꯂꯣꯞ ꯎꯞꯄꯨ꯫ ꯁ꯭ꯅꯦꯍꯥ, ꯁꯤꯒꯤ ꯆꯨꯅꯤꯁꯤ ꯀꯅꯥꯒꯤꯅꯣ? ꯏꯟꯁꯄꯦꯛꯇꯔ, ꯃꯗꯨꯒꯤ ꯆꯨꯅꯤꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯌꯥꯜꯂꯛꯈꯤꯕ ꯆꯨꯅꯤꯅꯤ꯫ ꯑꯣ, ꯁꯪꯀꯔ, ꯐꯤꯗꯨ ꯅꯤꯡꯊꯤꯖꯅ ꯄꯥꯏꯌꯨ꯫ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯇ ꯄꯤꯌꯨ꯫ ꯃꯗꯨꯗꯒꯤ ꯐꯪꯕ ꯂꯪꯂꯥꯡ-ꯂꯪꯖꯤꯟ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯀꯦꯁ ꯑꯁꯤꯒꯤ ꯂꯤꯈꯨꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀ ꯂꯣꯏꯅꯅ ꯈꯣꯝꯒꯠꯄ ꯌꯥꯕ ꯆꯤꯡꯅꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯝꯅꯃꯛ ꯈꯣꯝꯒꯠꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀꯦꯁ ꯑꯁꯤꯒꯤ ꯂꯪꯂꯥ-ꯂꯪꯖꯤꯟ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯂꯦꯝꯅ ꯇꯣꯛꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯔ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯔꯤꯄꯣꯔꯠ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯃꯊꯪ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯃꯊꯪ ꯊꯤꯖꯤꯟꯕ ꯍꯧꯔꯛꯄꯗ ꯈꯕꯔꯒꯤ ꯂꯩꯃꯥꯏꯁꯤꯡꯗ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯁ꯭ꯅꯦꯍꯥꯒꯤ ꯋꯥꯔꯤꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯁ꯭ꯅꯦꯍꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯍꯥꯛ ꯈꯪꯍꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯍꯥꯞꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯖꯔꯛꯄꯗꯒꯤ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯇ ꯑꯃꯨꯛ ꯁꯤꯟꯅꯔꯛꯈꯤꯔꯝꯃꯤ꯫ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯀꯦꯁ ꯑꯁꯤ ꯊꯤꯒꯠꯇꯨꯅ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯩꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯗꯤ ꯁ꯭ꯅꯦꯍꯥꯒ ꯀꯌꯥꯔꯛ ꯎꯅꯈꯤ, ꯔꯣꯍꯦꯟꯒ ꯀꯌꯥꯔꯛ ꯎꯅꯈꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯐꯣꯔꯃꯔꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯤꯑꯣꯏ 5 ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯃꯇꯝꯗ
मियोय अमखक्की खुंगुल लीब ngamki सब sketch artist ni yepa photo sida di सब पंकज हारिबा मीसे महागम नगना लेरे सब सुनील एजाज गौरव अमदी अमीर हारिबा मियोय सिंगसिदी खंगबा ngamde अदुबो पंकज हारिबा मीसे फारगदी सोइदना खंगदब माले सब हौजुजु महाकी खुंगंग द ले सब याम थुना लागा महा पिकअप तौरदी याम थुना लागा महा फारबदी यामना फगनी सब असुमना इन्फॉर्मर मना पाव पिरखी मतम कया केस असिगी लंगला लंगजिन थीबा खंगदना लेरको मतमना स्केच आर्टिस्ट ने येक सकतम मदुगा मसक मानबा क्राइम मचा मचा तौबा पंकज हारिबा मी असि खुंगंग अमदा लेरे हाइबा खंगी पुलिस न मफम अदु क्वेश्चन खिरमी अमदी पंकज फादुना पुरखी अमदी लोकअप मनुंगदा पंकज पु पुलिस ना फू चैदुना वाहंग खिरमी ए नंग हायु याद्रे ननम अदुम तलबा चै अदुम चारबदु नंग हायु याद्रे आइदि करिमति योगजदबने सब आई नुमित अदु खक्तनि सब करी नुमित अम खदा हा थौदो क्या नो थुइसे नुमित अदु खतने हाइसे करिनो सब आई हाइजे सब ए हायुने असेंगबो वाफम सिंदु हायुने ननम असुम तलबा फावदा हुजु फावदा हाइद्रिस करिनो हायु सब प्लीज आई सब आई अतै करिमति योगजदि सब अतै करिमति योगदि करिनो अतै करिमति योगदि करिनो नखुइने थोलिबो थौदोकसे क्यानो सब सिने तब थौदो मसु थोकरे सब करी अतोप थौदो माने सब अदुमदे योगजदि सब अदुगा सिमदि आई योरदे सब करी कना कना नायो नगी थौदो तु योगमिदो कना कना सब हेजेगी सब गौरव अदुगा एजाज अदुगा सुनील अमना अमीर अमीर काइले सब थौदोदुगी मतुंगदगी आइदि मखोइगा पुंद्रे अदुबा सब मखोइदि सिगुम्बा थौदोकचे मफम अदुदा अदुम पांगथोकपनि सब व्हाट मफम अदुदा अदुम पांगथोइबा मथम खरगी ममांगदा फोटो जर्नलिस्ट नुपी अमगा नुपा अमगासु मखोइ लम कोइबो इन फोटो काबा लाखे अदुगा अखोइना पांगथोकिबा थौदोदुगा चमानना फोटोग्राफर नुपी दुदसु चमानना पांगथोके करी फोटोग्राफर नुपीदुगी ममिंग खंग्रो सब आइदि खंजदे मदुगी थौदोक तुमदि आइ योगजदे मसिगी थौदोकसिदि मखोइना हाइरकपनि सब मखोइदि सुमाइना सुम मफम मदुदा सुमाइना सुम तौबनि सिगुम्बा थौदोक थोकलगा मफम मदुदा थौदोक थोकिबा नुपीसिंग अदुना मखोइदि थोकिबा थौदोक अदु मीना खंगनरकनि अमदि मखोइगी इज्जत लेखा तागनि हाइदुना मखोइनि योखतुना थंबा करिगुम्बा क्राइम अमा थोकपा मतमदा मखोइना लोसलिबसि करिगिनो अदुगुम्बा थौदोक अमा थोकलगा मखोइना लोसिन्दुना थंबा नखोइगुम्बा कयादुना सिगुम्बा थौदोकसे थोकपा यागनि हाइदुना नखोइना मथंग चथरिबा नत्रो सब प्लीज सब आइदि सिगी केसि कक्तनि योगजकिबा सब मखादि योगजदि सब ए शंकर नाहक लेरगा मसे फुरगा मचिन हंगो अदुगा सिगुम्बा थौदोकसिंसे मखाथाना पांगथोकप्रा हंगो अदुगा महांगना हारिबा मिसिंसे अमुक थिसि अदुगा मसिगी मतुंग करी थुय हाबदो लुइना खंगकनि असुमना पुलिसना पंकज हारिबा मियो एसे फादुना मचिन हंगकी मदुगी मतुंगदा महाक्ति थौदोक अदुदा यावरुबनि मसिगी ममांगतसु असिगुम्बा थौदोक क्या थोके मसिगी मतुंगदसु मफम अदुदा हाइरिबा टीम मसिना नुपा नुपी नाइतो मफम अदुदा कोइबा लाकपसिंगदा मखोइना असुमने हे थौदोक असि थोहलि हाइबा वाफम तमलकी मसिगी मतुंगदा पंकजकी मचिंदगी गौरव हारिबा मी असि फाकिरा गौरव की मथंगदा एजाज फाकिरा एजाज की मथंगदा सुनील फाकिरा अदुबु थौदोक असिदा चेनरिबा मंगा सुबा मियोय अमीर महाक्ति थीबा फंगलमदे पुलिसना केस असे लोइसिननबगीदमक मंगा सुबा अमीर महाके खुंगुल यामना कन्ना लिखिरा पुलिस इन्फॉर्मर अमना हाइरकपगी मतुंगिना अमीर खुंगंग अदुदा लेरे हाइबा पाउ ताकी सब अमीर दो हौजुजु महाके खुंगंग लेरे सब था अमा खरे हेनबसि महा युमदा हलकते है अदु हौजिति महा युमदा हले सब अदु सब यामना ngakpa wafamana ayune sumnagi chahi 13 khakdang ariba pakhang macha mani what chahi 13 wafam dubu sengabro mani sab I mean uzari khungang adu dalibani nupa masani chahi 13 khakdang ari oh chahi 13 orabasu phabatabani case asida chenarabanina amata lemna thabayati asumna amina leiri mampham aduda police ki team laki amadi
mahakna leiriba mafam adu police na question duna thamki matam adu da mahak mamana ba kharaga kerom sanaduna leiram asumna mahana kerom sanaringa da police ki mioi ama mahan uki madudigi mahak mafam adu phuk hawat mayam sanawro ai yumda thaba maning singe yumdam thayam thunu chaluki eh kedorge keron sanarma gana phu holi kedorge nate ai thaba maning singe noi sanarma ai yumdam chaluki asumna hairiga mahak tholokpa matamda yum adugi thonga na police leptuna leiramki right no sab ai yumda thaba ma sakena karigino nang nakoi ura cheli de sab nati ai yumda thaba maning sangpa adugi sakena lakani ai nang thireni police station da sase station sasilo asumna mahak phaduna purki mahakna police station hek yobaga mara leiba mioi mari adu ubu matamda mahak angakpa phauki loinena police officer amna hek si masa kangra si Pankaj Sunil Aizaz Gaurav ama khatang warpani na handagi Amir Lengsalo Shankar manam che tatriba phawwa chaidu tumna bafu makoina tawkiba maraldo case asi khakta natana mamang da thokkiba maning da thokkiba case sing adugi lengla langjing khangna nanabagi demak makoi bune hanjin hanjina shibadi adi ko sina bafu budi adi adugane manam che tanna bafu yes sir asumna miyoi manga adu police custody da makhata na machin hangame amadi makoi gi machindagi mathang mathang haidoraki Sneha gi mamangda photo journalist oibi nupi amasu makhoini ijat manganki matamaduda mahaka lakminaba photo journalist nupa ama mahaksu mafam aduda makhoina punduna phuki Sneha amadi ruhenda thokiba thodok asiga chap manana mafam aduda thodok kaya thokre haibasi makhoigi machindagi khangki masigi matungda pharaklaba miyoi manga adu Sneha police station da kauduna miyoi sing adu chumbra haiduna mangoda masak tahanki Rohen su kaukiram Rohen amadi Snehana phariba miyoi sing adu numit adugi thodok adudi yawba miyoi sing ni haiba masak taki Sneha gi punsida thamoida kangomdraba chaina amakak pirabasu mara leiraba miyoi sing adubu phagattuna makhuibu dandi piba ngamkiba asna Sneha gi thamoida leiramba akiba laman khumningbagi maichak adudi kokhiram loinana thodok adugi matungdasu Rohena Sneha gi damak lepkiram masigi matungda police officer amana Sneha da haiki Sneha thodok asi hek thokibaga hek nongan maga nangna police station da chalaga complain tawgadabani police department ki mathau karini police department ki mathau haibase micham miyam bunga pasen bani hoi aikoi police su miyoi bani aikoi lai makti nathi case ama thokpa matamda madugi langla langjin khangdana aikoi ni hek tamak thobok paikhat pa yaba nathi na ki case ase matam kharadi thengthakre adubu nahakna su khara ngangkhana khoi da report se torum labadi nangi case aikoina khara thujan basu yaramani adu yong crime tawriba sing asina makoina hairakpagi matungina nakhoi da thokiba thodok asigumna mamang da su thodok kya thokre matam adu da nupi amamam chene nupi edo kana nupi photographer amasu chene nupi edo kanano aikoi masak maming khangti journalist amasu oi hai journalist ki chinpham da leiraga asigumba sida mahaksu losilega leiri karigi kiruni karigi losiluni asiguma thodoma tholokpa matamda losinduna thamlabadi asiguma tamthiriba miyoi singasina makhoigi maya do thobi helakpa tabani makhoi kirakta tabani hena asiguma lambi sida khong thangjelakpa tab crime habase phatte masigi poloi se phatte masi makse khoina takadabani nangonda tholiba thodok do ekhoi thamoi songno nungaiti adubu thenglabasu thengna nangi thongna do ekhoina thagal nangna case asigidama na thongna leina lepkhibado nangidamak chokthokchi masigi matungda Amir sahi 13 suba juvenile gi chahi oiba maramna maha chahi ahum jail da leina nanabagi yathang pikhiram lemhauriba miyoi mari adugi manungda mamangda thokiba case sing asida hanjin hanjin yaukiba makoi ani farsi tawduna hatna nanabagi dama sibagi cherak pikhi lemhauriba ani aduna mapunsi chopa kaisum sangda leina nanabagi dama yathang pikhi kariguma thodok uma thokpa matamda miyamna khangkhigan tumina namsilaga lore mi khangdraga lore asumna losilabadi phattaba tawbasing adu mathongna hablaktuna hena pangthokna nanbagi wakhal amamam lakte achumbagi dama kibigan thamoi sengna lepiu achumbagi dama karigi kirugadi case asiga hairap manaba case ama iramdam sanale pak asida su thokri
pakhang amaga leisabi amaga nungsinajaduna icham chamna ching adugi lamben adugi mataida makhoi ani phamduna wari sanaringi matamna miyoi ahum mari laktuna mafam aduda makhoi oktaba lamchat chatke haiduna lakliba natra haiduna nupa aduba miyoi ahumna phajilaga nupa amana nupi adu khangna jariba nupa adugi mamang maktada ijat manganki ba miyoi sing mapun chichupa phadok pikre adubu makhoi da pikhiba dandi aduna matik charabra lepa leitana loiba naidana mafam kaya da thokli asigumba thodok ase fatte kayara khanna hairaba na kong asida tana karigidamak asigumba lambi asida khong thangjiliba masana toruba thabak adugi aroibada phangadaba poloi adudi kanasu yobigedaba nati asigumba thodok asina nupiza oibi kayagi mafamda makha tana amuhana thoktaba oirasu ngasigi social media internet mobile phone kanaba kaya marum pirabasu mangjaba kaya marum pidaba nati thokkiba thodok kharasu thoklamdaba yai kariguma tamthiraba thodok ama thokkadabagi ngaiduna leiraba matam aduda mobile phone kankibasu yaudaba nati asumna ngasigi case asiga manaba kayasu iramda masida thoki kanagumana haidoktana tumina adumak laisinki kanagumana video clip oina namhauraga video clip aduna social media da koichai saiki matam kharagi mamangda soidana ubiramgani sing amagi mongsong amada nupi macha ahum lephalaga nupi macha sing aduda nupa ahum mari manga sangsinduna makhoi na pairiba mobile aduna nupi macha sing adugi mapi thongdaba hakchang namki karigidamaktano asengbadi miyamna khangnakidi chingol amada narak mongsong amada nupa amaga nupi amaga karigumba leminaramlabasu miyoi kharana makhoibu pharabasu mama mapa kauraga warak watemlaga police ta sinaraga natraga tonganba organization singda sinaraba matungda makhoigi mayumda sinaraga matungda amuk hana tawdananaba natraga atopa chairak ama pibiba yabadu phariba miyoi sing aduna seliba mafi marol adu loinamak lokthokalaga makhoina pairiba mobile aduna amuk namlaga makhoigi mobile da namhuriba video adudi mafam aduda leiramliba nupa macha amadi nupi macha du oktabani haina khalabasu video namliba sing adudi ishorni haina khangadoribra fattaba amabu fattaba sing warakpa yabra masi khakta natana matam kharagi mamangda miyamna soidana ubiramgani nupi macha amaga nupa macha amaga chingol amada natai sadana leirami haiduna masak maming uttaba police ki miyoi kharana nupa macha amadi nupi macha du faki makhoi anina ching aduda chatharamliba lamchat adu police team adugi mamangda amuk hana chathau haiduna makhoi anibu mafam aduda namduna nongmai chidonda makhoina pangthokibadu pangthoki amadi police ki force ki team aduna makhut ta pariba mobile sing aduna thodok adubu amuk hana namki adu orabadi fatraba angang sing adubu warang nabagi damak aphaba miyoi singna laklaga tawriba thabak tudi aphaba thabak oribra kanagumana asumna warakpagi namada makhoibu warak libani haiduna para tambiribani haiduna makhoina crime adu maksathai makhoigi mathaktadi kanana warak pigadori khanabiu nainabiu section biu miyam pumnama lairaba tolaba taraba singu nungsibiu pikliba angang singbu luna tawiu migi phatanaba ngangbiru mibu nungsiba tambiu adomusu soidana nungsibirakani Iripak iramdam sanalipak asigidamak masak naiba thabak thorom ama pangthokpiduna phuruk asigidamak mingsat urong khinaba honabiram sanalipak iramdam kanglaipakna yaifari tabiriba singbu jem saigurjamna mukahna khurumjari